Manipur thokliba irang asi laksinduna tungkoina ingtapa thamnaba amadi miyamgi chawkhat thorangi thabak kya paikhatuna Manipur pu chawkhatpagi lambida mangthana chatpa ngamnanaba India lengakna leptana khonari haina khoi Prime Minister Narendra Modi na khoi State Day thoram pangthokpasida Governor Ajay Kumar Balagi khuthangda sumaina thambire haitare wafam sisu thambire adubu khoina ahanba ngasigi nainabada su ahanba top headline oikiba President rules leiriba aduga sugumaina Manipur da ingtapa hanjilaknaba amsu miyamgi damak nungai yaifa bapuraknaba leptana khonari haibase khoi ani se kamaina hozik PR rules leiribani kamaina yengbe haza ozana tawhaningba hidi hoziki hek justice puraknaba akhoi hat kribasingdu akhoi punishment pihaningbagi wafamdi thambire adubu asigumbase khudakta thingnabagi pambai se kai no oibe yai haibadu akhoi tajida adune adusu another point amani yamna phajana pukhala iba practically utaba chindada khoi kano khoi deiba haibtare ko simbana khoi deira wangang bagi habit tuni ni last 3 years akhoi da kamaina khoi thamai akhoi kamaini hingni haibase makhoi tongalbi intelligence mayamna adum thammaga tawri bani ko khangi bani ko adumati wai ko isagi lamdamda isagi iramdamda ko mission werga leiri bani isagi lamdam sing lambi singda ko freely ko sasaba ngamjadri bani ko sigum mayam sing asida ko machine se ko gi hatok na hanbagi kanom kakda ko si sangjel lai bani adusu ngasai gi sahi lisang china ko gi fruit mayam sing asi indigenous gi status ta lak pa 51 gi mamang da laigra ganda ikoida koina sang laimir ko fruit mayam sing asi gi wakhalon jindadi hari amato bi wakhalon sieleba madu yaroi khangbadagi ano agai 51 gi matung da lak mayam sing asi gi mama pa gi wari leitaba mayam sing asi sinar kanda ne ba koi matung asi landara ga leiri mayam se aduna masigi hatak thoi ga si maram tajida hanna koi hai grebani mi sigi mamang da koi ga koi so far ko ki jo gaina leiri ba singsi ga kari da koi sauni gi ba leigre 90 to 93 gi matam da ma koi thoki matam da iban mete furup sing na kopai committee for peace and integrity tawraga meeting lising ama samgali singani gi mathaka tawraga anda aikoina negotiation pura khribani huji fo mete gi mathakta na koina khamam madagi akoi musi kana tawri mi kholini gana akoi gi kana sari ni haibani da akoi di humanity du yang kanda akoi mase hingmina ji haibagi wakhalun da laibani haibani da adugi wakhalun mayam sing adu karimada thawoi da bida ngasi pawda mi thiragi laiba posak asida tongan ba khai haki oiba momentary oiba akogi move justice ki pot adu loithokraga tokhraba matungda direct akogi deal tawra matungda thokiba genocide in ek mayam tudi justice piu haibani da akoi micham yam yu ngasi magadi sta ngara amtada agar istiru din mi taga micham hale tumin leire khabar da khar yauni mayam khar launi bannama tawni loisangini lai micham anupi nga hale adum khar laukshna lauraga ama tawraga toksagini haibagi concept ta leiba miyam justice phangana bo khone da ba asigumba mayam sing ase hariba reason si kaino hariba sina kaino hariba mayam si khangdabida aikoina lamkhatabu karamba medium ta leita su yare kana khanbagi nature magi administration chathaba manba mayam sing ase ne ba koina si thengnari base hariba si thengnari kai marak ta santi gi paujen pina ba kari honari kanu honari hariba sibu kadai da thajo haino haibani da karai da thajo haino ba prime minister na ikoi se manipur gi da mata kanna honari haiba se masi hena isabu minam jabagi kano je kan khulai ji oidir abane ba ko maramdi mihat mipun yengchinde aduga mimang da adum violence mayam sa thali nakal lamagi na khulai la ko kani nakal lamadana free thado kani nakal tongan ba kano lambi thong national highway hangoi ko then da ka internet displaced persons mayam pokpham mayum da hanjalan mangamdi sigum mayam gi miot minei mayam ngarang na anta amukso ka kan tawdana santi thugai na ba terrorist sing asina makhoi gi di atop maram chawa maliyang gi platform da pukhat pa yaba natraga ka mioi bagi hauna lon chatta yumpham moira phangba yaba demand natabani na nampu da khulai pairaga natraga lal horaga ai terrorist ki thabak violence tarokana phangani khanba demand makal amakal changselakpani na adum tawtharani haibase koina khanga leirabani accordingly madu deal toro matungda phasana content toro matungda lakselaba matungda makhoi sing aduda kano misam yam halpagi justice phangala matungda aduguma khara example na ullagadi prime minister na koida shanti gi paujin pibida ko yaning yabani so
सिगुम्बा ओइदबा पादबा मयाम सिंग असि अखोइना अवा मयाम थेंनरगी मरक्ता शांति की पाउजेन अखोइना तानिंगदे मरमदुना यारी मखै स्टिल कननि मियाम की लीडर नि लुसिंग मनि हारगदी वहाई खतना तौबनु थबक ओइना उल्लु ngasai ngarang thokriba micham hatpagi seru deni mi thokpado within say short period ta madu madu culpritsing khona puthu namang da hatkiba human rights violate tawgiba genocide ki thok mayam tawgriba ada chenagiba singa irrespective of caste na create violence ni genocide ne bo hairagadi madu da culprit oiba sing to justice pinaba adu thok rakholu adu mayam mathang mathang lokhalaga khoi du ulhal kanda adugumba praman sing adu leira kanda di khoina adugumba shanti ki paujina taningi aduna karimata tawdabida lusingba magi tawrakanda honari sonana hali mai hauri sidabu kari akoina kari pendoino maramana anyway amu boire akoi last hingba natraga problem solve to why base migi makuta ye ko ni gidaba nate aduna ni toina ko hai base let's discuss, let's unite ko punsi adu maru be jinda pukaji kara de karam platform ma si pukani concern mayam singa tu matam chana ko deal to hoba sangi ko punsi naraga hariba ko gi futurology asimta ko khanmin hau ja ba thangbi ko hoi thagat jari oja